mayam ngasido ai wakhan yam nungaye haibadi ai 1k yauba ngamkhre mayamna ai bu nungsibibagine adusu adugi aigi thamoi do yamna harawe maramdi machin ngang thoklasu loiba nairaroi ko adugi aigi manungda yauriba kari kara aigi thamoi aigi wakhalna nokhoi yam thagat ningbane ado machinna kari kari tawrabusu haidokpa loiraroi aduna ngasi yam harawe adugi ai ithanda chaba utpangak to oibadu khrasu nungai tabako adugi ngasido wakhansu nungai bage sum yamdi angang singda ko eikhoi leikai gi angang sing macha kauraga ko aina khitang aina ngamjabado adum semlaga pizage mayam adudi aduda adum yengnase mayam asi ngasido wakhansu nungai bage ko angang sing kri kri tawningbane adu asi oina angang singdo yen bige khajiktang oirasu adu mayam da hai mayam hai bikro hai mayam tude si yen ba hawragi leiba angang leikai du angang su pak yamdre ko mokhoi skun ka bagi kadai mafam leina bagi ko eikhoi de leiba do singak to oibane adu da si lage yen di bane mayam do yamna nungai bane ngasi du kari su hoi icham di chambane ko haibadi ai gi thamoi du yamna harauman bagi ko mayam da ko sum 1k yo hibagi aina harauman bagi angang singdu kauraga dum kaino ma pijaning bagi kaubane mayam adudi ashirem badu ashida leikai mi ahan singa amani yen thoklage aduda dum lage mayam adudi mayam hujik to asi ngasai angang singi yen ba khara mari manga lebudu asida moi yum janglaga ko eikhoi leikai gi eikhoi anti hoi thokba haiba tare ko adumai de oina pirage nya mi lei bro lei asida thokyo Chị thuốc lo xí da. Cái này đây, xí cha sẽ ngang ina 1k au bagi ai tu. Xí wakhan do pai Christmas mai na. Oh, yam para tu de. Yam nungai de ko. Hene tu mata ko sini ko. Tu de ngang su ya dre ko ling sini. Thank you. Ada hinga kuncin na ada. Sida amarak ani leyeba ko aduda sida kana leibra yengsi aduda asi cha se cha nang tay di adu su thokhalo ne adu de si congratulations 1k yam nungai re ko mayam ngasida dum mai sum video du chamna ko ai 1k yobagi wakhan nungai bagi sum sembani mayam adu de dum mayam na su ai bu support tawbi bado to lepi ganu ko ai su na khoi biam na nungsi mathang du su dum hen na ko dum namba ngamba oige ko aduna mayam ngasi video de swai da dum lojilake mayam